ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯄꯦꯇ꯭ꯔꯨꯛꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯎꯕꯗ ꯀꯅꯥꯒꯤ ꯄꯥꯈꯪ ꯃꯌꯥꯝꯅ ꯈꯣꯏꯔꯦꯜ ꯃꯁꯥ ꯄꯥꯟꯕꯗꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯃꯗꯤ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯁꯛ ꯃꯇꯧ ꯐꯖꯗꯨꯅꯁꯨ ꯇꯟꯕꯗꯤ ꯃꯄꯪ ꯀꯥꯕ ꯃꯈꯩ ꯇꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛꯂꯩꯗꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯁꯨ ꯄꯣꯂꯥꯡ ꯑꯃꯗ ꯐꯨꯛꯄꯗ ꯉꯥꯏꯔꯤꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯆꯥ ꯈꯔ ꯍꯥꯞꯂꯒ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯈꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯕꯗꯨ ꯎꯕꯗ, "ꯍꯩ ꯇꯣꯝꯕꯤꯌꯥ, ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯈꯔ ꯅꯩꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯂꯨꯄꯧꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯅꯦ, ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯦ"꯫ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯣꯛꯂꯒ, "ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯏꯁꯥ ꯐꯥꯎꯕ ꯉꯝꯗꯦ, ꯑꯗꯨꯒ ꯅꯣꯏꯅ ꯀꯃꯥꯏꯅ ꯅꯝꯃꯤꯅꯣ? ꯕꯦꯝꯃ, ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯗ ꯂꯩꯔꯅꯨ, ꯅꯀꯣꯛꯁꯦ ꯑꯃꯨꯛꯇ ꯅꯩꯊꯣꯛ, ꯏꯃꯥꯅꯦ ꯆꯤꯡꯍꯤ ꯌꯥꯕꯤꯒꯦ"꯫ "ꯌꯥꯕꯤꯔꯨꯅꯨ ꯀꯩꯁꯨ, ꯆꯤꯡꯍꯤ ꯂꯨꯖꯕꯁꯦ ꯁꯝꯁꯦ ꯑꯗꯨꯝ ꯆꯅꯞ ꯆꯅꯞ ꯂꯥꯎꯋꯦ, ꯇꯜꯂꯦꯕ, ꯍꯩꯅꯗꯦ ꯑꯩ"꯫ "ꯍꯔꯦ, ꯅꯀꯣꯛꯇꯣ ꯁꯦꯡꯅꯗ ꯊꯥꯗꯣꯛꯎ, ꯀꯩꯁꯨ ꯇꯧ"꯫ "ꯑꯁ ꯇꯜꯂꯦꯕ, ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯀꯩꯅꯣꯝꯃ ꯑꯩ ꯅꯩꯊꯣꯛꯑꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯍꯥꯒꯠꯆꯕꯅ ꯂꯣꯏꯔꯕ ꯃꯀꯣꯛꯇꯨ ꯁꯝꯖꯦꯠꯅ ꯂꯨꯄꯧꯗꯨ ꯀꯟꯊꯔꯒ ꯈꯥꯡꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯤꯜꯂꯕ ꯐꯥꯎꯕ ꯅꯩꯊꯣꯛꯇꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯤꯡꯍꯤ ꯌꯥꯔꯒ ꯁꯪꯕ꯭ꯔꯩ ꯃꯅꯥ ꯈꯔꯒ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯈꯔ ꯍꯦꯛꯂꯒ ꯆꯤꯡꯍꯤꯗꯨ ꯅꯤꯡꯊꯤꯅ ꯐꯨꯠꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯕꯦꯝꯃ, ꯁꯦ ꯆꯤꯡꯍꯤ ꯃꯆꯤꯁꯤꯅꯅꯦ ꯅꯁꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯄꯧ ꯃꯌꯥꯝꯗꯨꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦꯃꯤ"꯫ "ꯃꯥ, ꯑꯩꯅ ꯊꯥꯗꯣꯛꯏꯅ ꯍꯥꯏꯔꯃꯛꯇꯗ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯀꯣꯛꯁꯦ ꯊꯥꯗꯣꯛꯇꯕ ꯊꯥꯃꯨꯛ ꯐꯥꯖꯤꯜꯂꯛꯇꯅ ꯃꯀꯣꯛꯁꯦ ꯅꯝꯊꯤꯕꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯧ ꯂꯩꯅꯦ ꯃꯁꯦ꯫ ꯈꯪꯅꯤꯕ, ꯅꯀꯣꯛꯇꯨꯗ ꯆꯦꯡꯍꯤ ꯑꯁꯥꯕꯁꯤꯅꯅꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯒꯦꯗꯕꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯁꯥꯎꯅ ꯆꯤꯡꯍꯤ ꯌꯥꯎꯕ ꯀꯣꯟꯇꯠꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯀꯣꯛ ꯍꯥꯠꯂꯝꯕ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯀꯩꯅꯣ ꯏꯃꯥ, ꯑꯁꯥꯕꯗꯨꯅ ꯀꯣꯛꯊꯛꯁꯤꯗ ꯍꯩꯊꯔꯛꯂꯗꯤ ꯅꯆꯥꯒꯤ ꯀꯣꯛꯁꯤꯗꯤ ꯀꯥꯏꯗꯒꯤ ꯃꯥꯏꯔꯦꯜ ꯑꯄꯨꯝꯕ ꯁꯥꯕ ꯇꯥꯔꯤ. ꯑꯗꯨꯅ ꯐꯔꯗꯕꯅꯤ. ꯑꯁꯨꯛ ꯇꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯤꯟꯗꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯜꯂꯕꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ. ꯍꯩ, ꯀꯔꯝꯍꯥꯏꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯤꯅꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯆꯤꯡꯍꯤ ꯑꯁꯥꯕꯗꯨ ꯏꯁꯤꯡ ꯑꯌꯤꯡꯕ ꯈꯔ ꯌꯥꯜꯂꯒ, "ꯁꯤ ꯌꯥꯝ ꯊꯨꯅꯅꯦ ꯅꯀꯣꯛꯇꯨ ꯊꯥꯗꯣꯛ"꯫ "ꯏꯃꯥ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯦ"꯫ "ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯈ꯭ꯔꯦꯗ. ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯝꯃꯨꯀꯣ, ꯑꯩ ꯇꯧꯔꯛꯀꯦꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯅꯝꯗ ꯐꯥꯛ ꯐꯥꯛ ꯊꯥꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯨ ꯅꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯃꯃꯥꯅ ꯐꯨꯕꯒꯤꯅꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕꯗꯨꯗ ꯀꯟꯅ ꯀꯟꯅ ꯃꯀꯣꯛꯇꯨ ꯊꯥꯗꯣꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯄꯦꯔꯤ ꯄꯦꯔꯤ, "ꯏꯃꯥ, ꯈꯔ ꯇꯞꯅ ꯇꯧ, ꯅꯥꯏꯌꯦ ꯏꯃꯥ"꯫ "ꯍꯩ, ꯇꯨꯝ ꯂꯩꯌꯨ, ꯅꯀꯣꯛꯁꯤ ꯐꯖꯔꯦ, ꯊꯥ ꯑꯃꯃꯨꯛ ꯅꯩꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯣꯔꯣ ꯀꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯝꯗ ꯗꯨꯞ ꯗꯨꯞ ꯊꯥꯖꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯁꯨꯠ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤꯒꯤ ꯃꯧꯄꯥꯗꯨꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯀꯤ ꯃꯥꯃ ꯈꯣꯝꯕꯗꯨ ꯃꯆꯦꯅ ꯃꯆꯥꯅꯨꯄꯤꯗ ꯇꯧꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ, "ꯀꯩꯅꯣ ꯏꯆꯦ, ꯑꯉꯥꯡꯗꯨꯕꯨ ꯁꯤꯕ ꯇꯥꯔꯦ"꯫ "ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯁꯤꯔꯣꯏ, ꯀꯩꯁꯨ ꯁꯤꯔꯣꯏ. ꯏꯆꯦ, ꯇꯞꯅ ꯏꯪꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔ ꯃꯥꯜꯂꯦ, ꯀꯞꯄꯗ ꯌꯥꯗ꯭ꯔꯦ". "ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ. ꯃꯁꯦ ꯇꯟꯕꯗ ꯑꯃꯨꯛꯇꯣꯏꯕ ꯃꯄꯪ ꯀꯥꯔꯕꯅꯤ. ꯃꯀꯣꯛꯁꯦ ꯅꯩꯊꯣꯛꯎ ꯍꯥꯏꯕꯁꯦ, ꯃꯀꯣꯛ ꯂꯨꯊꯣꯛꯎ ꯍꯥꯏꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯦꯕ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯏꯆꯦꯅ ꯐꯥꯔꯒ ꯅꯩꯊꯣꯛꯂꯤꯕꯁꯤꯅꯤ". "ꯍꯩ ꯄꯦꯇ꯭ꯔꯨꯛꯂꯩ, ꯅꯪꯕꯨ ꯅꯀꯣꯛ ꯅꯔꯨꯗꯣ ꯇꯣꯏꯅ ꯅꯩꯊꯣꯛꯄ ꯀꯩꯗꯧꯒꯦꯅꯦ? ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯃꯣꯠꯂꯕꯗꯤ ꯌꯥꯔꯣꯏꯅꯦ". "ꯃꯥꯃꯥ, ꯂꯨꯄꯧ ꯈꯔ ꯈꯔ ꯊꯥꯡꯕꯁꯤꯅ ꯍꯣꯠꯂꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯒꯤ ꯅꯩꯊꯣꯛꯇꯕꯅꯦ". "ꯃꯁꯤꯅ ꯉꯥꯡꯕꯁꯤꯅꯅꯦ ꯑꯋꯣꯏꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯕꯅꯤ. ꯅꯆꯤꯟꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ".
Asi haiduna Sakhi masanupigi manamda amuk dub thajilami. Petruk lay mama na mupurakpaduda tumina laikirami. Ngahaki tungda makok na ithokpadusu loiraduna. Siyasi loirasi. Yongkham na yaliba kamsamatik asinanya nasam aswat pase taithok. Aduga samjena phajana hatu ko. Asigi punaragana hatok pasina italisi. Kok nunga sa inamu narani ba i. Nasam punbado hatok trabadi toro sarga leirege hairibro ha sa haturo meswaida sidiba hoi he. Asi haiduna Petruk lay phet haidoklaga satkirami. Magi mataududa magi mamadi mangonda yengduna noklaga lihawrami. Ha aina masida ngangnabada awabam oirabani. Chongamna sadriba karam thoklagadaba khanbadanya wakhalse awabam oirabani. Ise kashu khalunuda angawi tawrini khra leraga maraina wakhal tajani. Nate nangna isegida laklibu kari leirage. Kashu thoidokbudi leiteda. Icheda aikoi Petruk legi matangda wam tatanage haidana aisi laklibani. Kari wano ne masigi matangda khanadawrisibo. Asi haidun Sakhidi masanupigi matangda palakpaduda ipapa khatjarami. Masena pakhatsabagi mataudu ubada khombana itap-tapna. Iche pakhatkino. Kaishu thoidokpa nateda. Naya nupado konungda leiba mahi loisang amada sanging amta yawge hairi. Adugi iba paba tambina mi thirakpada. Aina sum khanbada aikoi ibemadi iba paba phajana haibaduda mabu oina takhan sirain tawni. Sakhi maupa nupagi watu tabda sor sang hondoksarami. Ha adugi oira adugi budi mapu leringaida iba paba khara tambirambani. Asi mangaire mana kanari baibo. Isi siri angangda wakhalanda kada wado adum naibino. Kadaidagino aina sumna hairabasu madinya manadaga hapidong nate bugo. Farisi isina phanaba angangda hainabiro. Hoi haima aidi kawbu kawi karimta sasi thaksisu haidre hai bema nangbu nang mamana sananaba sahawtando khita puthorawne. Ise tawbirurano bema mama sar puranu hai yadi puro adugane nabongna sanaba kharasu yomsilaw ko. Angang simu wanaba isi sidiba asibu kaida wadawrino adu lai noida leibado yananaba ai hairake. Adubune madi khara tanbani aduna thoinuga leiminabada saunadanaba themjiluko adu natrabadi toina khana saina thoklakani bugo. Asi haiduna Sakhina maupanupada masanupidu karimta khangdabani aduna thabain khang haitrabasu ningthijana takpi tambiu haina hairami. Madu tabada khombasu nokfe tawduna ise adugidi kaishu kanbiru ai thoinuda ningthina wari saduna imauga khana saina thoktanabsinke. Asi haiduna masin mokpadu wari saringaida Petruk leidi magi mamana sanaba chahautan ani hum paiduna khaw amadana magi mamana pukhinaba haiduna tan khra yomlaga puthoraklami. Mama se tanja se sibu imong na hobro nateda mama imana hobani sina abu hoi sanabani karai uthok nabu yamle tawrise adoi bema namada wafam mama mamana hudoklamani ko. Asi haiduna khombana Petruk leida makhoida matam khara leirusi masanupadu iba paba khara takpi tambiu haina hairami. Imongna kari khaliba mama imana bu yardi aigidi akaiba kaisu leite. Sakhi masanupina dumna haidorakpaduda mabukningda si angangsidiba dokna pangthreda mana yaningdi hairadi kaisu khaloidoribadeba aina yaroi hairadi wa kainadi haisya khandiba mase. Asi kana Sakhi wakhalda khalibadu maitongdu thokta noksinaduna tapna. Bema nang mamagida matam khara leirui sasidi. Ibungu masado nangna akhangba khara hek takbiru. Soso napi yomluro. Hoi ma asi haiduna Petruk leidi kaisu thoina khanjinda mapi yom sangkhirami. Asomdana khomba hoi yumthangnabaduda pakhang masama leiribadu mirak narak yenglaga masigi yongkhamdu sangsinduna tingliba phidu pangadem paiduna hunduna sarami. Tanjaduda pakhang adugi mamadusu imungdagi thoklakpaga mapa sanarami. Hai kaino nangna tawribado ha napa mu urabadine sa
ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯩ ꯀꯨꯝꯗꯔꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯄꯥꯕ ꯂꯩꯇꯦ ꯈꯪꯉꯒꯅꯤ ꯑꯩꯅ ꯐꯤꯁꯤ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯁꯤꯟꯗ ꯑꯁꯨꯛ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯁꯤꯟꯗꯤ ꯇꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯏꯃꯥ ꯐꯤ ꯁꯥꯕꯕꯨ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯁꯤꯟ ꯅꯨꯄꯥ ꯃꯁꯤꯟ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯥꯏ ꯂꯩ ꯑꯩꯗꯤ ꯁꯤꯅꯦꯅ ꯄꯥꯝꯖꯩ ꯄꯥꯡꯒꯜꯁꯨ ꯋꯥꯗꯦ ꯂꯧꯗ ꯆꯠꯄ ꯆꯤꯡ ꯀꯥꯕ ꯄꯥꯠꯇ ꯀꯨꯝꯕꯕꯨꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯏ ꯁꯤꯗꯤ ꯋꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯐꯤ ꯁꯥꯕꯗꯨ ꯂꯦꯞꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯄꯥ ꯒꯣꯖꯥꯎꯗꯨ ꯐꯤ ꯀꯥꯝꯂꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯕꯨꯡꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯅꯄꯥꯁꯦ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯅꯣꯃꯒ ꯑꯃꯨꯛ ꯋꯥꯏꯅꯧꯔ ꯃꯥꯜꯂꯦ ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝꯈꯝꯗꯒꯤ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎꯁꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯃꯨꯛ ꯎꯔꯕꯗꯤ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦꯅꯦ ꯊꯥꯅꯤꯜꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯨꯝꯈꯝꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯒꯣꯖꯥꯎꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ ꯃꯁꯤꯅ ꯑꯩ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯏꯃꯨꯡꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯃꯗꯧꯅꯤ ꯑꯁ ꯑꯉꯥꯡꯒꯤ ꯋꯥ ꯂꯥꯏꯔꯤ ꯀꯔꯤꯃꯨꯛ ꯇꯧꯕꯤꯔꯒꯦ ꯂꯥꯎ ꯈꯣꯡꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯂꯝꯕꯤꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯟꯕꯤ ꯃꯣꯃꯣꯗꯨ ꯊꯦꯡꯅꯩ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯣ ꯏꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯗꯅ ꯅꯨꯄꯤꯗꯧꯅ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ ꯀꯀꯥꯏꯗꯅ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯃꯤꯆꯥ ꯋꯥꯔꯛꯇꯣ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯗꯣ ꯋꯥꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯃꯤꯒꯣꯟ ꯁꯤꯟꯅꯔꯒ ꯋꯥ ꯍꯥꯏꯅꯔꯤꯕꯅꯣ ꯒꯣꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ ꯃꯄꯥ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ ꯃꯥꯏꯗ ꯑꯗꯨꯝꯅ ꯌꯦꯡꯉꯛꯀꯅꯨꯅꯦ ꯃꯃꯥ ꯅꯪꯁꯨ ꯆꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯔꯕꯅꯤ ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯍꯦꯛꯇ ꯅꯆꯥꯅꯨꯄꯥꯁꯦ ꯂꯣꯟꯅ ꯍꯦꯛꯇ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯍꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯀꯩꯅꯣꯗ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯃꯁꯥꯅ ꯄꯥꯝꯖꯅ ꯁꯥꯖꯕꯗꯨꯕꯣ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯣ ꯑꯗꯨꯗꯅꯦ ꯆꯩ ꯂꯩ ꯍꯥꯏꯁꯦ ꯅꯨꯄꯥ ꯃꯁꯤꯟ ꯅꯨꯄꯤ ꯃꯁꯤꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯥꯅ ꯄꯥꯝꯅ ꯁꯥꯔꯁꯨ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯗꯧꯏ ꯍꯣ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯦ ꯃꯅꯥꯗ ꯍꯥꯞꯇꯕꯁꯤꯕꯨ ꯑꯩꯅꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯒꯣꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯇꯥꯗ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈ꯭ꯔꯤꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯥꯁꯤ ꯋꯥꯔꯧ ꯍꯥꯏꯔꯒ ꯇꯥꯁꯤꯟꯗ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯒꯣꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯂꯩꯔꯤꯛꯅ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯆꯥ ꯋꯥꯔꯛꯄꯁꯦ ꯑꯩꯗ ꯊꯧꯗꯥꯡ ꯅꯠꯇꯦꯀꯣ ꯃꯈꯣꯏ ꯃꯄꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨ ꯒꯣꯖꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯉꯛ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯝꯗꯅ ꯈꯣꯝꯕꯒ ꯄꯦꯇ꯭ꯔꯨꯛ ꯂꯩꯒ ꯇꯨꯡꯗ ꯃꯥꯡꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯨ ꯊꯣꯏꯅꯨ ꯃꯥꯡꯒꯣꯜ ꯂꯝ ꯇꯥꯁꯤꯟꯅ ꯎꯔꯝꯃꯤ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯎꯕꯗ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯆꯐꯨ ꯆꯥꯎꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗꯅ ꯆꯦꯡ ꯆꯥꯛ ꯇꯤꯡꯅꯕ ꯃꯤꯔꯦꯝ ꯑꯃꯨꯛ ꯈꯣꯡꯖꯤꯟꯕ ꯍꯧꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤꯕ ꯃꯤꯍꯨꯟꯁꯦ ꯎꯇꯣꯡꯅ ꯀꯥꯗꯧꯔꯤ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯆꯤ ꯂꯦꯡꯕꯗꯨ ꯎꯕꯗ ꯈꯣꯝꯕꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯃꯥ ꯅꯪꯒꯤ ꯄꯣꯔꯣꯛ ꯁꯣꯟꯕꯗꯣ ꯑꯃꯨꯛ ꯍꯧꯔꯝꯂꯕ꯭ꯔꯥ ꯏꯃꯧ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯀꯥ ꯅꯨꯡꯒꯥꯗꯣ ꯅꯤꯡꯊꯤꯟ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯅꯅꯥꯏ ꯅꯨꯄꯤꯅꯅꯦ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯈꯣꯏ ꯇꯥꯅꯅꯦ ꯃꯤꯔꯦꯝ ꯈꯣꯝꯕ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯃꯤꯡꯃꯛꯅꯒ ꯈꯣꯝꯕ ꯀꯧꯔꯦ ꯃꯈꯣꯏ ꯇꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯄꯪꯀꯟ ꯀꯟꯗꯕ ꯏꯁꯧ ꯃꯆꯥ ꯑꯃ ꯂꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯤ ꯃꯅꯦꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯈꯣꯝꯕꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯕꯦꯝꯃ ꯅꯅꯦꯁꯤ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯣꯏ ꯃꯥꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯈꯣꯝꯕꯒ ꯇꯨꯡꯗ ꯃꯥꯡꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯗꯨꯅ ꯃꯪꯒꯣꯜꯂꯝꯗꯨ ꯇꯩꯔꯝꯃꯤ ꯃꯥꯒꯤ ꯏꯁꯧꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯟꯅꯨꯕꯤꯗꯨ ꯁꯣꯜꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯃꯇꯨ ꯅꯪꯅ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅꯅꯦ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦꯅꯦ ꯏꯃꯥ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯆꯥꯛꯁꯦ ꯊꯣꯡꯂꯒꯨꯝꯁꯤꯅꯦ
ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯔꯥ ꯍꯦꯟꯕ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯆꯥꯔꯣꯏꯁꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯅꯤ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯂꯩꯇꯦꯕ ꯆꯥꯕꯤꯅꯕ ꯃꯤꯗꯤ ꯋꯥꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯑꯃꯨꯕꯤꯗꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯩꯊꯣꯏꯕꯤ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯪꯅꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎꯅꯦ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯑꯕꯣ ꯑꯩꯗꯤ ꯉꯔꯥꯡꯗꯒꯤ ꯃꯥꯃꯗ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯉꯝꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯃꯅꯁꯨ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯇꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯇꯨ ꯄꯣꯝꯐꯤꯗꯨꯅ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯆꯤꯡꯈꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯑꯁꯣꯝꯗ ꯃꯧꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯣꯔꯣꯛ ꯁꯣꯟꯕꯗ ꯏꯃꯨꯡꯁꯦ ꯄꯨꯝꯅꯤꯟ ꯅꯤꯜꯂꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯑꯋꯥꯡꯂꯣꯝꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯕꯅ ꯐꯅꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯐꯝꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ ꯊꯪꯅꯕꯗ ꯂꯩꯕ ꯑꯃꯒꯤꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯊꯥꯅꯤꯜꯁꯨ ꯃꯁꯦꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯄꯥꯕꯨꯡꯅ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯌꯣꯡꯈꯝꯗꯨꯗ ꯐꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯁꯦ ꯏꯕꯦꯝꯃꯗꯨ ꯃꯧꯄꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ ꯀꯩꯗꯧꯔꯤꯅꯣꯕ ꯑꯗꯨꯕꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯦ ꯁꯤꯠꯂꯣ ꯁꯦꯡꯉꯣ ꯍꯥꯏꯗꯤ ꯌꯥꯗꯦ ꯇꯧꯔꯤꯕ ꯅꯪ ꯑꯃꯀꯣ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯏꯆꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯇꯦꯡ ꯈꯨꯄꯥꯡꯗꯣ ꯄꯥꯝꯖꯗ꯭ꯔꯦ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯄ ꯈꯨꯄꯥꯡꯅꯤ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯣꯃꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯄꯥꯝꯇ ꯍꯥꯏꯗꯣꯛꯆꯅꯤꯀꯣ ꯐꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯕꯤꯔꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯥꯎꯁꯨ ꯂꯩꯅꯦ ꯀꯥꯟꯗꯦ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯁꯨꯕꯗꯨꯝ ꯌꯥꯎꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯁꯦꯅ ꯉꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯄꯥꯈꯪ ꯈꯔ ꯂꯩꯄꯨꯡꯗ ꯐꯝꯂꯒ ꯋꯥꯊꯤ ꯁꯨꯔꯤꯕꯗꯨ ꯎꯔꯝꯃꯤ ꯀꯥꯟꯅꯗꯦ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯦꯛꯇ ꯋꯥꯔꯦꯝ ꯁꯨꯕ ꯌꯥꯎꯔꯒꯦ ꯑꯁꯤ ꯈꯟꯅ ꯊꯥꯅꯤꯜ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯕꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯅꯣꯛꯅꯕ ꯌꯥꯝꯅ ꯀꯟꯕ ꯄꯥꯈꯪ ꯑꯃꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯅꯤꯜ ꯏꯕꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯔꯛꯇ ꯆꯪꯉꯛꯏꯁꯦ ꯁꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯅꯨꯄꯤ ꯃꯔꯛꯇ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯎꯕꯗꯨꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ ꯁꯃꯣ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯤ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯅꯕꯨ ꯍꯦꯟꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯋꯥꯔꯦꯝ ꯁꯨꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯅꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯄꯤ ꯃꯔꯛꯇ ꯃꯤ ꯋꯥ ꯉꯥꯡꯅꯔꯨꯁꯨ ꯀꯥꯏꯅꯒ ꯌꯥꯔꯤꯕꯣ ꯄꯛꯇ꯭ꯔꯦ ꯑꯔꯦꯝꯕ ꯁꯥꯏꯗꯣ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯤ ꯅꯪꯅ ꯃꯀꯣꯛꯅꯤ ꯌꯥꯎꯔꯣꯏꯗ ꯅꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒ ꯑꯩꯁꯨꯅꯦ ꯀꯠꯇ ꯂꯥꯏ ꯁꯨꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗ ꯎꯕꯗ ꯁꯥꯃꯨꯗꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯇꯧꯖ ꯁꯥꯏꯁꯤꯡ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔꯁꯨ ꯅꯨꯄꯤ ꯅꯠꯇꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯃꯁꯤ ꯃꯌꯨꯝꯗꯁꯨ ꯅꯨꯄꯤꯗꯧꯅꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯅꯨꯄꯥ ꯊꯣꯛꯅꯤꯡꯗꯕꯁꯤ ꯑꯣꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯥꯅꯤꯜꯒꯤ ꯇꯨꯡꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯑꯁꯣꯝꯗꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯀꯥꯎ ꯉꯥꯋꯥ ꯆꯟꯗꯨꯅ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯏ ꯀꯥꯅ ꯀꯔꯤ ꯁꯥꯕꯤꯅꯣꯅꯦ ꯑꯁꯤꯕꯣ ꯃꯁꯝ ꯃꯅꯥꯁꯤꯅ ꯎꯆꯦꯛ ꯃꯈꯣꯟꯗꯨ ꯃꯥꯜꯂꯤ ꯍꯥꯏ ꯄꯦꯇ꯭ꯔꯨꯛ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯗꯨꯁꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯁꯨ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯕꯅꯦ ꯀꯔꯤꯝ ꯀꯥꯟꯅꯗꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯃꯨꯛ ꯇꯟꯕ ꯅꯨꯄꯤꯁꯦ ꯑꯩ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯤ ꯁꯥꯔꯤꯕ ꯂꯥꯏꯗꯨꯁꯨ ꯃꯍꯥ ꯇꯟꯕꯗꯕ ꯃꯄꯪ ꯀꯥꯕ ꯂꯥꯏ ꯑꯣꯏꯔꯝꯅꯤ ꯏꯅꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩ ꯁꯥꯔꯤꯕ ꯂꯥꯏꯗꯣ ꯀꯠꯇ ꯂꯥꯏ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯑꯩ ꯃꯥꯜꯂꯤꯕꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯔꯦ ꯑꯩꯅꯦ ꯃꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯉꯝꯖꯗꯧ ꯅꯠꯇꯦꯗ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯐꯤꯡ ꯁꯦꯟꯊꯣꯔꯛꯇꯨꯅ ꯏꯇꯩꯃ ꯅꯞꯁꯟ ꯅꯅꯥꯗꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯄꯨꯟꯁꯤꯜꯂꯨ ꯑꯗꯨꯒ ꯑꯥꯗ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯆꯤꯟꯅꯌꯥ ꯁꯦꯡꯅꯕ ꯏꯁꯤꯡ ꯁꯣꯛꯑꯁꯤ ꯀꯩꯅꯣ ꯅꯣꯏꯒꯤ ꯏꯁꯤꯡ ꯑꯁꯣꯛꯄ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯏꯁꯤꯡꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯆꯤꯟꯌꯥ ꯁꯦꯡꯕꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯁꯣꯛꯇꯗꯤ ꯌꯥꯗꯕꯅꯤ ꯂꯥꯛꯄ ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯂꯣꯏꯅ ꯏꯅꯦꯅ ꯍꯥꯏꯕ ꯏꯟꯕ꯭ꯔꯥ ꯇꯦꯃ ꯏꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯏꯜꯍꯧꯗꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯒ ꯀꯅꯥꯝꯇ ꯏꯃꯥꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇꯅꯦ ꯐꯦ ꯂꯥꯎꯕ ꯉꯝꯕ ꯅꯠꯇꯦ ꯑꯁ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣꯝꯗ ꯊꯨꯅ ꯆꯠꯂꯁꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯝ ꯃꯅꯥꯗꯨ ꯄꯨꯟꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯄꯗ ꯃꯃꯤꯠ ꯃꯅꯥꯗ ꯑꯣꯟꯗꯕꯗꯒꯤ ꯊꯥꯅꯤꯜꯗ ꯒꯣꯡ ꯂꯥꯎꯅ ꯋꯥꯏꯁꯤꯜꯂꯨꯔꯝꯃꯤ꯫ "ꯑꯌꯣ ꯏꯃꯥ!" ꯑꯁ ꯊꯥꯅꯤꯜꯅ "ꯀꯩꯅꯣꯅꯦ ꯅꯃꯤꯠꯇꯨꯕꯨ ꯂꯩꯈꯥꯗ ꯌꯦꯡꯂꯒ ꯆꯠꯇꯗꯅ ꯅꯣꯡꯗꯣꯜꯗ ꯑꯣꯜꯂꯒ ꯑꯣꯏꯅ ꯆꯠꯂꯕꯣ?" "ꯑꯁ ꯆꯣꯞꯄꯤ ꯊꯨꯔꯦꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯄꯗ ꯎꯍꯧꯗ꯭ꯔꯦ, ꯁꯥꯎꯕ ꯌꯥꯗꯦ." "ꯏꯅꯒ ꯏ ꯀꯥꯔꯒ ꯂꯥꯛꯄꯅꯦ, ꯃꯥꯏꯊꯛꯄꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯦ꯫ ꯏꯕꯦꯝꯃ ꯃꯇꯨꯡꯗꯗꯤ ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯁꯥꯎꯔꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯊꯥꯅꯤꯜꯅ ꯆꯠꯈꯤꯕꯗꯨꯒꯤ ꯇꯨꯡꯗ ꯈꯨꯇꯨꯝ ꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯛꯄꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯏꯇꯩꯃ ꯂꯥꯎ ꯆꯠꯂꯁꯤ, ꯀꯩꯗꯧ ꯂꯩꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯎ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯥꯃꯨ ꯍꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯥꯏ ꯏꯇꯥꯎ, ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦꯀꯣ, ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯗꯤ ꯃꯥꯟꯗꯦꯕꯣ." ꯁꯥꯃꯨꯅ "ꯍꯣꯏꯅꯦ, ꯍꯥꯟꯅꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ. ꯀꯥꯟꯅꯗꯦ, ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯨꯁꯤ ꯂꯥꯎ." "ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯔꯣꯏ, ꯅꯪ ꯑꯗꯨꯝ ꯍꯪꯉꯨꯔꯣ." ꯁꯥꯃꯨꯅ "ꯐꯔꯦ, ꯅꯣꯏ ꯇꯜꯂꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯍꯪꯉꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯨ ꯁꯥꯃꯨꯅ ꯃꯈꯣꯏꯔꯣꯝ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ "ꯀꯩꯅꯣ ꯑꯁꯤꯒꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯔꯣꯝ ꯇꯝꯅ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯖꯥꯠꯅꯣ?" ꯑꯁꯤ ꯈꯟꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯥꯃꯨꯁꯨ ꯅꯣꯛꯃꯤ "ꯍꯩ ꯂꯥꯛꯄ, ꯑꯁꯤꯕꯨ ꯅꯣꯏꯒꯤ ꯀꯅꯥꯅꯣ?" "ꯀꯩꯒꯤꯅꯣ ꯇꯥꯁꯃꯣ, ꯏꯇꯩꯃꯅꯤ, ꯑꯩꯈꯣꯏ ꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." "ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ." "ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ?" ꯄꯦꯇ꯭ꯔꯨꯛ ꯂꯩꯅ "ꯀꯩꯒꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ, ꯂꯥꯛꯄ ꯂꯥꯎ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇꯨ ꯁꯤꯡꯂꯒ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯁꯥꯃꯨꯗꯨ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯁꯨꯃꯥꯡꯗ ꯐꯧꯔꯥꯗ ꯐꯧꯗꯨ ꯂꯩꯔꯤꯉꯩꯗ ꯁꯥꯃꯨꯅ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯗꯧꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ "ꯍꯩ ꯁꯥꯃꯨ, ꯀꯔꯤ ꯍꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯗꯨꯕꯣ?" "ꯏꯅꯦ, ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯇꯦꯗ, ꯏꯅꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯇꯧꯕꯅꯤ." "ꯏ, ꯑꯩꯒꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯨꯔꯥꯟꯕꯗꯧꯅ ꯀꯤꯔꯨ ꯆꯪꯉꯛꯏꯕꯣ? ꯂꯥꯎ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ, ꯁꯤꯗ ꯐꯝꯃꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯁꯥꯃꯨꯅ ꯐꯝꯅꯕꯅꯤ ꯍꯥꯏꯅ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯐꯤꯗꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯏꯅꯦ ꯍꯣꯏꯗ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯅꯥꯅꯣ?" "ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯂꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯍꯣꯏꯅꯦ." "ꯑꯣ, ꯑꯩ ꯈꯪꯂꯦ. ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯂꯤꯁꯦ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯀꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯣ?" ꯁꯥꯃꯨ ꯋꯥꯗꯦ ꯍꯥꯏꯗ ꯏꯀꯥꯏꯁꯤꯟꯅꯗꯨꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯅꯣꯛꯃꯤ "ꯏꯕꯨꯡꯉꯣ, ꯏꯀꯥꯏꯔꯨꯅꯨ, ꯏꯃꯧꯅꯦ, ꯅꯣꯏ ꯃꯥꯃꯒꯤ ꯃꯆꯦ ꯑꯃꯅꯦ ꯑꯥ ꯑꯋꯥꯡꯈꯨꯟꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." "ꯍꯦ, ꯏꯕꯨꯡꯉꯣꯒꯤꯕꯨ ꯀꯔꯤꯅꯣ, ꯏꯅꯦꯅ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯑꯁꯦꯡꯕꯔꯣꯏꯅꯦ, ꯑꯗꯨꯏꯗꯤ ꯏꯆꯦ ꯀ꯭ꯋꯥ ꯍꯩ ꯆꯥꯅꯕ ꯁꯦꯜꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯊꯣꯏꯅꯨꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯅꯨꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯑꯩꯕꯨ ꯍꯦꯛꯇ ꯂꯧꯔꯁꯤꯔꯅꯦ?" "ꯏꯅꯦ, ꯌꯥꯝꯗꯦ ꯍꯥꯏꯔꯣ, ꯁꯤꯗ ꯅꯠꯇꯦ. ꯏꯅꯦꯅꯕꯨ ꯌꯥꯅꯕ ꯁꯤꯜꯂꯗꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕꯅꯤ ꯅꯃꯥꯛꯅ ꯄꯤꯖꯔꯛꯇꯣꯏꯁꯦ." "ꯍꯣꯏ, ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯨꯝ ꯂꯧꯍꯧꯔꯒꯦ." "ꯑꯗꯨꯏꯅꯦ, ꯃꯥꯗꯤ ꯂꯩꯕ ꯎꯗꯦ, ꯀꯥꯏꯗ ꯂꯩꯈꯤꯒꯦ?" "ꯅꯁꯦ ꯂꯥꯛꯄꯗꯣ ꯀꯣꯅꯨꯡꯒꯤ ꯃꯍꯩ ꯂꯣꯏꯁꯪꯒꯤꯅꯦ ꯆꯥꯡꯌꯦꯡ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯏꯕ ꯄꯥꯕ ꯇꯝꯕꯤꯔꯤꯕꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ, ꯃꯥꯕꯨ ꯏꯕ ꯄꯥꯕꯒ ꯍꯩꯕ꯭ꯔꯣ? ꯑꯩ ꯐꯥꯎꯕ ꯏꯕ ꯄꯥꯕ ꯍꯩꯇꯦ." "ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯤ ꯏꯕ ꯄꯥꯕ ꯍꯩꯔꯕ?" ꯑꯁꯤ ꯈꯟꯅ ꯁꯥꯃꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯕꯨ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯦꯞꯅ ꯃꯪꯒꯁꯨ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯁꯥꯃꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯥꯃꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯊꯣꯏꯅꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯀꯧꯕꯗꯨ ꯇꯥꯗꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯥꯃꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ "ꯁꯥꯃꯨ ꯍꯥꯏꯕ ꯅꯥꯇ꯭ꯔꯪ ꯅꯪꯕꯨ, ꯑꯉꯥꯟꯕꯁꯤꯗ ꯀꯔꯤ ꯃꯪꯂꯤꯕꯅꯣ?" ꯁꯥꯃꯨ
ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯈꯪꯂꯧ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯁ ꯀꯩꯅꯣꯅꯦ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯈꯪꯂꯧ ꯂꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ ꯄꯪꯅꯤ ꯅꯪ ꯌꯥꯝ ꯄꯪꯅꯦꯕ ꯑꯩꯅ ꯇꯞꯅ ꯀꯧꯕꯗꯤ ꯇꯥꯗꯅ ꯑꯩꯅ ꯀꯧꯕ ꯇꯥꯗ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯤꯕꯅꯣ ꯋꯥꯈꯜ ꯑꯃꯁꯨꯡ ꯐꯔꯦꯅꯦ ꯏꯅꯦꯅ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯅꯃꯥꯛꯁꯨ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯊꯣꯏꯅꯨꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯃꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯈꯣꯝꯕꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯝꯕꯅ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯃꯃꯥ ꯁꯥꯃꯨꯅ ꯂꯥꯛꯑꯝꯃꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯣ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯍꯥꯏꯔꯝꯕ ꯅꯠꯇꯦꯗ ꯆꯨꯝꯅ ꯆꯠꯊꯣꯛꯆꯔꯝꯕ ꯖꯥꯠꯅꯤ ꯀꯔꯤ ꯄꯥꯈꯪ ꯑꯁꯤꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯂꯩꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯆꯠꯊꯣꯛꯑꯝꯃꯤꯕ ꯍꯥ ꯀꯩꯅꯣꯗ ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗꯦ ꯀ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯣ ꯆꯨꯝꯅ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯨꯛꯀꯤ ꯋꯥ ꯍꯪꯂꯝꯕꯅꯤ ꯃꯄꯥꯅꯦ ꯇꯧꯔꯤꯁꯦ ꯈꯝꯕꯟ ꯆꯥꯔꯤꯕ ꯀꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯗꯨꯅ ꯃꯁꯤꯡ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯂꯣꯟꯅ ꯐꯤ ꯁꯥꯕꯗ ꯃꯄꯥꯕꯨꯡꯅ ꯊꯦꯡꯅꯕꯗꯒꯤ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯂꯤꯆꯩꯅ ꯇꯥꯅ ꯇꯥꯅ ꯀꯜꯂꯛꯄꯗꯨꯗ ꯊꯥꯅꯤꯜꯗꯨ ꯈꯥꯡꯕ ꯉꯝꯗ ꯕꯥꯕꯥ ꯅꯥꯏꯕ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏꯕ ꯕꯥꯕꯥ ꯅꯥꯏꯕ ꯕꯥꯕꯥ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯀꯧ ꯅꯃꯥꯗꯨꯁꯨ ꯀꯧ ꯅꯪ ꯍꯦꯛ ꯀꯟꯕ ꯊꯣꯛꯂꯛꯄꯗ ꯅꯃꯥꯗꯨꯁꯨ ꯁꯥꯟꯊꯗꯧꯔꯤꯅꯤ ꯕꯥꯕꯥ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏꯕ ꯅꯥꯏꯕ ꯕꯥꯕꯥ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯍꯦꯛ ꯊꯦꯡꯅꯔꯕ ꯐꯤ ꯁꯥꯅꯤꯡꯂꯤꯕ ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯃꯁꯤꯗ ꯄꯤꯒ ꯁꯥꯔꯗꯅ ꯅꯈꯨꯠꯇꯨ ꯇꯦꯛꯄ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯗꯣ ꯁꯨꯝ ꯀꯨꯏꯊꯔꯛꯂꯕꯗꯤꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯂꯣꯏꯅ ꯇꯦꯛꯄ ꯁꯣꯏꯔꯔꯣꯏ ꯊꯥꯅꯤꯜ ꯃꯄꯥꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯅꯥꯕ ꯄꯨꯝꯕ ꯈꯪꯖꯤꯜꯂꯒ ꯁꯥꯎꯅ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯄꯦꯇ꯭ꯔꯨꯛꯂꯩꯒ ꯂꯥꯛꯄꯒꯗꯨ ꯊꯥꯅꯤꯜꯕꯨ ꯃꯄꯥꯕꯨꯡꯅ ꯂꯤꯆꯩꯅ ꯇꯥꯅ ꯇꯥꯅ ꯀꯟꯕꯗꯨ ꯌꯦꯡꯂꯒ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯊꯥꯅꯤꯜꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯂꯥꯛꯄꯗꯨ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯄ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯄꯥꯕꯨꯡꯅ ꯇꯥꯅ ꯇꯥꯅ ꯀꯟꯊꯔꯤꯗꯨꯕꯣ ꯑꯁ ꯑꯩꯗꯤ ꯃꯥꯅ ꯅꯥꯕꯒꯤ ꯁꯨꯒꯠꯄꯗꯣ ꯎꯕꯗ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯉꯨꯔꯦ 이때마 ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥ ꯊꯥꯅꯤꯜꯁꯦ ꯅꯨꯄꯤꯗꯧꯅ ꯐꯤ ꯁꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯣ ꯃꯣꯏ ꯏꯄꯥꯅꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇ ꯐꯨꯈ꯭ꯔꯤꯕꯗꯨꯁꯨ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯐꯤ ꯁꯥꯕ ꯀꯌꯥꯝ ꯍꯩꯒꯦ 이때마 ꯈꯨꯍꯩ ꯑꯃꯅꯤ ꯃꯥꯅ ꯁꯥꯕ ꯐꯤꯁꯦ ꯃꯁꯥꯁꯨ ꯈꯨꯅꯥꯟ ꯐꯤ ꯃꯌꯦꯛ ꯍꯛꯄꯒꯁꯦ ꯈꯨꯍꯩ ꯑꯃ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯈꯣꯏ ꯃꯄꯥꯅ ꯁꯨꯛ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯅꯨꯄꯥꯅꯕꯨ ꯀꯅꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯅꯒꯦ ꯃꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯁꯦ ꯈꯨꯂꯩꯀꯥꯏꯅꯁꯨ ꯌꯥꯝ ꯅꯣꯛꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅ ꯊꯥꯅꯤꯜꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯨꯛꯂꯩꯗꯤ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯇ ꯇꯥꯗ ꯅꯥꯀꯜ ꯑꯃꯗ ꯊꯥꯅꯤꯜꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯗꯕꯗꯨ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯄꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯇꯥꯗ ꯃꯇꯩꯃꯅ ꯇꯔꯪ ꯑꯃꯗ ꯂꯩꯕꯗꯨꯗ ꯂꯥꯛꯄ ꯃꯇꯩꯃꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ 이때마 ꯅꯌꯥꯗ ꯍꯤꯡ ꯆꯪꯉꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯃꯌꯥꯗ ꯃꯥꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯧꯗꯨꯗ ꯂꯥꯛꯄ ꯍꯧꯅ ꯅꯣꯛꯇꯨꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯀꯥꯏꯕꯗꯨ ꯐꯥꯖꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯊꯥꯅꯤꯜꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗꯨꯗ ꯅꯨꯡꯁꯨꯛ ꯅꯨꯡꯆꯥꯅꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯋꯥꯈꯜꯗ ꯑꯁ ꯃꯇꯧꯁꯦ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯅꯥꯛ ꯆꯪꯂꯒ ꯊꯦꯝꯂꯨꯔꯁꯤꯔꯅꯦ ꯑꯁꯤ ꯈꯟꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯇꯞꯅ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯁꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯦꯇ꯭ꯔꯨꯛꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯕꯗꯨꯗ ꯊꯦꯝꯕꯤꯒꯦ ꯇꯧꯔꯒ ꯏꯁ ꯌꯥꯝ ꯑꯍꯩꯕꯒ ꯁꯥꯖꯤꯜꯂꯛꯇꯅ ꯑꯩꯅ ꯐꯝꯃꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯍꯣ ꯀꯅꯥꯝ ꯍꯥꯏꯗ꯭ꯔꯁꯨ ꯉꯁꯥꯏ ꯅꯣꯏ ꯄꯥꯕꯅ ꯂꯤꯆꯩꯅ ꯇꯥꯅ ꯇꯥꯅ ꯐꯨꯗꯕꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯎꯖꯍꯧꯏ ꯊꯥꯅꯤꯜ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯃꯄꯥꯕꯨꯡꯅ ꯃꯥꯕꯨ ꯐꯨꯕꯗꯨ ꯎꯍꯧꯋꯦ ꯍꯥꯏꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩ ꯇꯞꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯊꯕꯛ ꯁꯨꯕ ꯍꯥꯏꯁꯦ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯑꯩꯗꯤ ꯅꯪꯅ ꯁꯥꯕ ꯐꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯊꯥꯅꯤꯜ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯔꯞꯅ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯂꯝꯃꯤ
Mityengda ubada Petruk lay ipapa khatna. Kaino aseng mahiraga adu sawiduna. Nang narido ay wakhal nungay dabani haibay khangi. Adubo nangi khuwaiduni hena khoidaw sawningbado helale. Ay di punsida amukta mitiyam lagtri. Kasina ahanbani. Aduna sawba yade. Adubo ay naharise asengmani. Asi haiduna Petruk lay mahaki pukningi wadu sengna dumang hairami. Thanil su ahanbada sawningba poklamlabasu Petruk layga wari sum sanabadagidi pukning hantarama pumbadu nauna pukning thawgalakbaga chap manarami. Aduna Thanil tapna nokfet tawduna. Petruk, kasi thazadana nanga wari sabase. Ninga nawraba pukningse. Amuk nauna inot hablakpa kumphawi. Phari naduwaradi aisu inena karokpa tare ai chale. Asi haiduna Petruk lay taha mayumlomda amuk senkirami. Thanil Petruk lay na senkibaduda nokmi tawduna yengdun lehawrami. Asumna namit adudagi hawna Thanilga Petruk layga toyna loinaduna wari watay tawbadagi Thanildu mapabang na purubas sufuna adumak pisaba leplamde. Somduna samudu nungti namit kudingi laktuna toynuda Petruk laybu magi oina sembiyo haina ngarang nganglami. Manangang badu khang mangamda waphamdu toynuna khombada hawdoklubada khombana sawrap tawna. Mama, imose, aina mayum palange haidana yumsiti purakhiba nateko. Isa nupabu iba paba khara tambirabadi khana purakibani. Aduga madugi waphamdo isena tarabadi yamnasu sawni. Kaidagi sawbano masanupi suningdabise afaba mayanupa masinbiri haina haraudawrini. Kayadana yungni. Samu haiba katandubu kaida phageba. Magi phabalamse amta hayu tagena. Masa phatrasu maral mathumdi chingmu wangna pairiduni. Madudabu gari muk tuki thiruningai leke. Yam taningdeko maral mathumna chingmu wangna pairasu. Masa phatrabadi khudi mukta loidawrini. Aduna wado angang thangdoknu hinuko. Ai thabak yamna lei. Swaida petbek ngangna leiba yamnatre. Ai sale. Asi haiduna khomba thengli haiduna hatu satkirami. Thoinu mapuroibana magi wadu thaustada na sakhibaduda sauri masinda. Wa amta mentana khanaba yaroidabani. Suktan sabase atumna lakta usunate. Mani yadrasu Petruk hektanya hawdoklaga loire. Asi haiduna thoinu Petruk lagi manakta sanglaktuna samugi waphamda hawdoklammi. Adu Petruk laidi manena hawdoklibaduda ihai hainadana. Ine aidi inen hariba nupado kaya hainade. Aduga hauzik yum kai panbagi wakhal thoina leite. Aduna matungda adugum wada hawdokpirakanu. Thoinu Petruk lagi wadu tabada makha taba ngamlamde aduna sor sang hondoklaga. Phare imaunabu adumna khalladi. Asi haiduna thoinu karisu khandaba saduna kadudagi thoglaklammi. Adubu thoinu mathamoidadi mana phangliba ikaibadugi laman khumdanadi tokloi haina khallammi. Asumna namit adudagi thoinu asengma tanja ngaidu leikirami. Asumna numit nini humnigi tungda Petruk layga Thanilga maningda wari saribadu lona thoinu na urami. Madu ubada mabukningda phatta wakhal khanduna. Yinguni mase aina phabadu pasinbadi yung kai pankhiroi kaini. Aduga masi kanadab maham oiba phawam oibase. Masi lege khali male khangibana aina kai to pagam gedo tangyengubana. Asi khana thoinu mapuroiba lakpa ngaidu leikirami. Asumna thoinu khombe hek lakpaga Petruk layga Thanilga mari leinare haina henjin pau tamsilami. Madu tabada khomba thazadana. Mama, nangna haidubu sengbarne. Masa na wiya nazaradi ikoinabu karibu hairudurimnune. Is akhoi babu nangsi wakalai matadidako. Waphamsi taradi inamana maham oiba nupa masinsu haidaba nupi masinda pamjaba sida nasa nupise sinbire haidana aikoida sawroidro. Hoini mama, nangna haidusu chumine. Ibemadi karai leikre. Haujikpudi ibungogi kada lehobani. Pare leijasanu. Horen tapna wari sarsi. Aisu thambak halakpagi ware. Ngakta pothage chalo. Ising khuzamta buthoro. Hoi. Asi haiduna thoinusu chakhumda ising lobane haina sangkhirami. Numit adugi namidangda khomna Petruk layda Thanilga loinadanaba wa hairami. Petruk lay wade haida ngakna thoinuda yenglaklami. Thoinusu Petruk lagi mityengi maruldu khangladuna. Matang sida ai karimta khangzadeko. Petruk lay thoinugi wadu tabada
ꯊꯣꯏꯅꯨꯅ ꯍꯥꯏꯖꯤꯜꯂꯦ ꯍꯥꯏꯕꯗꯨꯝ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯥꯅꯜꯒ ꯃꯥꯒ ꯂꯣꯏꯅꯕꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯥꯃꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕꯤꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯥꯃꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗ ꯄꯦꯇ꯭ꯔꯨꯛꯂꯩ ꯎꯄꯥꯏ ꯂꯩꯇ ꯋꯥ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯍꯥꯛꯀꯤ ꯃꯥꯃꯗ ꯃꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯐꯔꯦ ꯏꯃꯧꯅ ꯍꯜꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯌꯦꯡꯁꯦ ꯅꯪ ꯃꯥꯃꯅ ꯊꯤꯟꯕꯤꯔꯒꯦ ꯍꯌꯦꯡꯁꯤ ꯐꯥꯎꯕꯗꯪꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤꯀꯣ ꯍꯣꯏ ꯃꯥꯃ ꯑꯁꯤ ꯍꯥꯏꯗꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯃꯌꯨꯝ ꯆꯠꯂꯅꯤ ꯇꯥꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯪꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯥꯃꯨꯗꯒꯤ ꯑꯩꯅ ꯊꯦꯝꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯉꯁꯤꯁꯦ ꯅꯝꯗꯅ ꯁꯥꯃꯨꯗ ꯆꯦꯜꯍꯟꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯊꯣꯏꯅꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯣꯟꯅ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯉꯥꯡ ꯑꯃꯗ ꯁꯥꯃꯨꯗ ꯑꯔꯣꯟꯕ ꯄꯥꯎ ꯈꯔ ꯇꯝꯅꯕ ꯊꯥꯈꯤꯔꯝꯃꯤ ꯁꯥꯃꯨꯁꯨ ꯄꯦꯇ꯭ꯔꯨꯛꯂꯩ ꯃꯌꯨꯝ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥꯗ ꯃꯇꯧ ꯃꯔꯤ ꯃꯉꯥꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯁꯥꯃꯨ ꯈꯣꯝꯕ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯩ ꯄꯦꯇ꯭ꯔꯨꯛ ꯅꯪ ꯌꯥꯝ ꯊꯨꯟꯊꯣꯛ ꯑꯩꯅ ꯀꯧꯁꯤ ꯇꯥꯗ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ ꯍꯩ ꯁꯥꯃꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯏꯅꯦ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛꯄꯨ ꯌꯨꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯆꯠꯂꯗꯧꯕꯅꯤ ꯄꯦꯇ꯭ꯔꯨꯛ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯟꯊꯣꯛ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯁꯥꯃꯨꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯃꯨꯒꯤ ꯃꯇꯥꯎ ꯃꯔꯤ ꯃꯉꯥꯗ ꯎꯕꯗ ꯊꯣꯡꯖꯤꯟꯅ ꯀꯤꯗꯅ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯣꯏ ꯀꯅꯥꯅꯣ ꯑꯁꯤ ꯐꯥꯎꯁꯤ ꯆꯠꯂꯣ ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯥꯅꯕ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯅ ꯁꯥꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯁꯥꯃꯨ ꯅꯪꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯔꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ ꯃꯆꯤꯟꯁꯤ ꯃꯦꯜꯂꯒ ꯌꯥꯝ ꯊꯨꯅ ꯄꯨꯈ꯭ꯔꯣꯅꯦ ꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯃꯁꯦꯟꯗꯨ ꯐꯤꯕꯨꯟ ꯅꯝꯁꯤꯟꯒꯦ ꯇꯧꯔꯤꯉꯩꯗ ꯊꯥꯅꯤꯜꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯅ ꯁꯥꯃꯨ ꯍꯣꯏꯗꯨ ꯐꯥꯖꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯃꯅꯦ ꯏꯕꯦꯝꯃꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯗꯨ ꯁꯥꯎꯅꯗꯨꯅ ꯃꯆꯤꯟ ꯇꯣꯡꯕꯤ ꯅꯨꯄꯤ ꯈꯔꯅ ꯁꯥꯎꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯗꯠꯂꯝꯃꯤ ꯑꯗꯨꯒ ꯁꯥꯃꯨ ꯍꯣꯏꯕꯨꯅ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯏꯪꯊꯅꯔꯕ ꯇꯨꯡꯗ ꯈꯣꯝꯕꯅ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯃꯥ ꯀꯩꯅꯣ ꯅꯪꯒꯤ ꯅꯁꯝ ꯅꯅꯥꯗꯨꯅ ꯇꯧꯔꯤꯕꯗꯨꯅ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯍꯪꯂꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯈꯣꯝꯕ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯈꯣꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯄꯥꯝꯗ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯅꯦꯒ ꯃꯥꯃꯒ ꯈꯠꯅꯕ ꯍꯧꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛꯂꯩꯗꯨ ꯃꯥꯒꯤ ꯃꯅꯦꯒ ꯃꯥꯃꯒꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯃꯥ ꯇꯣꯛꯎꯕꯁꯦ ꯏꯅꯦꯁꯤ ꯁꯤꯕ ꯇꯥꯔꯦ ꯃꯥꯃꯥ ꯁꯦ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯔꯗꯕꯅꯦ ꯑꯩꯁꯦ ꯃꯥꯅꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯐꯖꯔꯦꯗꯅ ꯍꯥ ꯐꯖꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯈꯤꯗ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤ ꯂꯥꯟꯖꯔꯦ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦꯅꯦ ꯍꯥꯏꯒꯗꯕꯗꯤ ꯏꯕꯦꯝꯃꯗꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯅꯦꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯅꯅꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛꯂꯩꯁꯨ ꯃꯅꯦꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨ ꯇꯥꯕꯗ ꯏꯅꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯂꯁꯤꯗ ꯃꯗꯨꯒꯤ ꯃꯍꯨꯠ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯅꯦ ꯏꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯅꯦꯅ ꯅꯃꯧꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯃꯗꯨꯅ ꯅꯃꯧꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯗ꯭ꯔꯕꯅꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ
ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝ ꯆꯠꯂꯅꯤ ꯇꯧꯔꯝꯕ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨ ꯃꯥꯒꯤ ꯃꯥꯃꯒꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨ ꯀꯣꯅꯨꯡꯒꯤ ꯂꯣꯏꯁꯪꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯗ ꯏꯃꯨꯡ ꯄꯨꯝꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯅ ꯐꯤ ꯁꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯕ ꯍꯧꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯆꯦꯟꯊꯣꯛꯇꯨꯅ ꯒꯣꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯒ, "ꯃꯥꯃꯥ, ꯊꯕꯛ ꯁꯨꯕꯗ ꯅꯨꯄꯥ ꯃꯁꯤꯟ ꯅꯨꯄꯤ ꯃꯁꯤꯟ ꯍꯥꯏꯕ ꯃꯃꯨꯛ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯔꯤꯕꯁꯤꯗꯕꯨ ꯀꯩꯒꯤꯅꯣ ꯃꯥꯃꯅ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤꯕꯣ?" "ꯏꯕꯦꯝꯃ ꯉꯥꯡꯕ ꯍꯩꯔꯤꯕꯤ, ꯍꯥꯏꯕꯗꯨꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯃꯁꯤꯟ ꯁꯨ ꯅꯣꯝꯂꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯕꯨ ꯂꯩꯕꯤꯒꯗꯒꯦ? ꯑꯝꯇ ꯈꯜꯂꯨꯅꯦ." "ꯃꯥꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯅꯃꯧ ꯏꯁꯥꯃꯛꯅ ꯑꯗꯨꯝ ꯂꯩꯖꯅꯤ." ꯒꯣꯖꯥꯎ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ ꯄꯦꯇ꯭ꯔꯨꯛ ꯂꯩꯗ ꯑꯃꯨꯛ ꯃꯈꯨꯠꯁꯤꯡ, ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯃꯈꯨꯠ ꯁꯤꯡꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯅꯤꯜꯒ ꯄꯦꯇ꯭ꯔꯨꯛ ꯂꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯅꯤꯜꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯈꯨꯜꯒꯤ ꯑꯉꯥꯡ ꯀꯌꯥ ꯈꯣꯝꯖꯤꯜꯂꯒ ꯏꯕ ꯄꯥꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯒꯣꯖꯥꯎꯒ ꯊꯝꯕꯥꯜ ꯂꯥꯏꯔꯤꯛꯀ ꯌꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯂꯝꯃꯤ꯫